ngasi numida waram phongkiba tuan manipuri siphongsing amasung thokkiba thawdo wathoksingdagi maruoibi ipausing mayamna thamjagi ahanbada panam pausidagi lokusaraga se minister ni isawgi phibam yengsingkre amung hana isawgi awaba mayungnadanaba mapung faba poram ama yanaba khanaba leiri se minister manipur thengnaribi isawsi natural calamity ni asigumba isawsi amung hana mayungnadanaba mapung faba poram ama yanaba water resources minister khanaba leiri Isausiga Mari Lena, Mangjona report a massive secretary, Delhi the Tadona Kanganabasu, Lady Highness Minister and Bedena Fundokre. Instead of the Tokli Isaushina, Swalaba Mapam singing, Saladun Minister and a palm missing the Fundokipeda. Manipura Tokli Isaushi Mahosana Tolakpa Amangatani. Natural calamity na Delhi Yaun Leva Sigimapam Kiad Isautoli. Manipur asuk yamna nong surakani haiba thajarudi lainga ki maikei digi mangjona section tharang kaya lokalabusu isaw si mayunari adabu tungda amung hana asigum isaw si mayunadana ba mapung fawa poramama yanaba mari lenaba water resources minister ga khanabasu leiri haidi mangna makha taraduna isaw sina yum kai yauna labu kaya ising thumjinduna mangtakali Laibak Thibudi, Nong Leptana Suban, Isterasida, Tiangnari Isaushina, Shanapati district Mio any Tawai Mankre, Asiguma Tiangnari Bukudong Sada Bakia, Sigi Mangzonana, report a massive secretary, the leader Tadon Kangan Balekre, Isao Sigi Matotava, relief material sing, Dishi Singi Kutanga Fangali, Ising Isausi, Tiangana Buhonabada, Taudang no Riba, Central Force, State Force Amadi, volunteer sing Yauna Puna Mapusu, Sip Minister Natagata Pundoki. Atopa Paumana, State Langan recommendation Thabiro Center the Takshin Bagi Taudang Loge, Namdrabadi, Politics Tagi Potagi, Mysore. Sen Kuki sing the ST status Lok Tok to na yellow meeting the status asi, Pangana Bagi Matang the State Langan recommend Thabiro Center the Takshin Bagi Taudang Loge, Namdrabadi, Politics Tagi Potagani, Haina Mysore Tanozum Fundokre. Wapham Singasi Manipur Tokli Irang Sigi Matanga. Wapham Singashi Manipur Thoklibi Irang Sigi Matangda RPI Athawalegi National President Union Minister Ramdas Athawale Yauna Party Sigi Lusing Basing Sergiadona Pangtokiba Party Sigi Akanaba Mifamada Fondorakibani Manipur RPI conclave Haina Mingtonduna Delhi Constitution Club the Pangtokiba Mifamada Party Sigi National Secretary Githauspuriba Maysor Thanauzam High ST status Lautokpa Madi Hapsin Bahibis State Langaki recommendation Yaudana Otokle. Maki Makedi Mamangi Center Langaka Union Tribal Affairs Minister Oiramba Arjun Munda Madi Nauna Pampariba Zoil Oramda Waphamasigi Marik Zumba documenting Lankatuna Sin Kuki Sing status Silak Talk to the mutation of Panganaba Dakshin Balekri Haidi. Istelenga Kiweba Topom Toko Taudanga the Maglobio, Center Guinadi Mang Angamba Takta Honaduna, Tabak to Naba Honagan Hana Fondoki. Nakalamarona Manipur Gingam Kai, Nagna Honavada, RPI Atawalena, Madam Pumba, Miamgi, the Magleb Ganamati, Miamgi Pangpam Tokpahak, Hangnaba, Honavadasu, Sauna Mating Pangan Haina, Party Esigi National Presidents Oiriba Union Minister Ramdas Atawalena Fondoki. Mipamadu Luerava Matuna Manipur de Lakpa. Party Sigi Taumi Sing the Manipur Irang Sigi Matanga, Ramdas Athawale, Memorandum Pishinduna, Irang Sigi Warration Atupumatam Puranaba, Party as in Asabu Taudang Nova Takshin Kihanisu, Paus the Pali, Atopapa Madana, Indo-Myanmar Namkai Sambal Kavi Tabakuki Sing Akan Mamong Yaning the Bafunduraki. Central Government Indo-Myanmar Namkai Paring Sambal Kavi Tabuk Akan Mamong the Leptana. Paikalakpagi Thawong Kuki NP Amadi Kuki Ship Association of Manipur Akan Mamong Yaning the Fundorakli Kuki NP Manipur Amadi Kuki Ship Association Manipur Puna Thadorakwa Chirolamada Ngamkai Paring Sambal Kavi Mayuk Kuki Miam Yaning the Fundo Pagaluina Kongjangka Sanction no Laklabasu Langak Atamnana Fencing Tabak Makasa Tali Tabak Hena Kumang Sakshin Pakanaba Central Forcing Power Matok Honda Nakshilali Ngamkai Paring Sambal Kavasi Manipur Yellow Mikuki Singi Cultural Heritage Samadi Punshiming the Sauna Singnaba Amani Hadi. Shalasina Makatarduna Ngamkai Paring Sambal Kava Matamda Kul Sing Setok Nahali Imung Sing Laptok Nahanbigi Matakagi Nat Kueva Thoram Sing Panguk Padamadi Ngamkai Wang Badamaru Mapang Sing Marimata Isil Inau Sing Wari Sabat Ating Batamdi Makatana Furubasigi Cultural Identity Ayet Poiri BJP Langana Ek is policy Sharukama Oina Kumza English Singaniga Tarakani Pandagi
free movement regime FMR satnahankiba matamda North East miyamna asabu thajaba thamaki adubu haidiba BJP lenga adumakna FMR lauthoknaba warep amuk laurakpada miyamna thamoi sokali communal naiba Manipur gi state lenga sina central government ki warep asibu thagat phongdokliba sida karisu ngaknge oidi maramdi yelomi Kuki singasi ngangkai sambal khariba sigi victim oigani haibasi makoina sapsana khangi central government stakeholders singa unadana wari sabagi mathau taba madi malemgi oina yelomi singi hak khungau nandanaba satnariba kanglon singna thaiduna ngangkai paringda laidiba yelomi singi fundamental right adu khungau nari hensu paus tuma khatana phongdurakli makasa tharak poina to papom ahang balam singda maram sadana khopsinduna loksilakpa sing lenga ki mekei digi thingadabani kopen luang kanaguma miyoi sing ahang balam sing maram sadana khopsinduna loksilakpa si thadokhiba madi lenga ki maikai digisu asigumba thawong as kudakta thingbigadabani haina Irabot Foundation Manipur gi president KS Gopen luang na phongdokre wapham sing asi Manipur press cup ta pangdokhiba pawgi mifam amada phongdokhibani mangna makhatan hai Manipur da sahi khara sida ikang amadi isaw yamna toina thokpa thingnari handak thoklibi isaw sinasu loigani haibigi mamiudi Manipur gi tampak phawraga sieliba torel singi nagyeta uwa sung paksana yentpa madi torel gi khongnung thengalakpa torel mapana tuan ba community hall club na singba sajinduna torel khongba ningthina sengdokidaba amot akai kyama langsinba sinsu sat sauraba marama moiri karamba mafamda yum sagani haiba khangdaba kaya masulaidi khaslen ubada dukan sajinba ising chanpa mafam singda yum kai sajinbana isaw thokpagi maram ama lakleki mangna hai Manipur thoklibi isaw si long time policy ama oina torel gi khongnung tengnaba management committee ama thamba Ramsar convention gi manungsana Manipur leiriba patsing maram sadana kanaguma miyoi singni hekta khopsinduna loksilakpa si lenga na tathokpa ngamdringai masana khangna lokthokadawani lenga ki mekei digi so asiguma thawong asi khudakta thingnaba chief minister sungarang athengbada memorandum pisinduna taksingkhre hairiba wapham kudima athupa matamna thabok oina onthokpirakadawani haiba akanbo wapham su thamki atopa pawmna amarjit ki layengwada mateng oina ba LMG na lupa lising taragi mateng pangkhre Like-minded group LMG Manipur na hairok AC gi manungsanba salungpung mamang likai da leiba sarangthem Amarjit Singa sei kuntraga mathuin hawkiba jun taraga turukta magi yumthak tin kupada tarakpadagi koki sarukta soktuna hauzik Imphal gi hospital amagi ICU da hauzik leng sathari makhatana layingnabagi damak LMG na lupa lising taragi tengbang khre Group asigi Vice President Songtham Jibalatana lusingduna sakibang asigi tengbang khongsat aduda Group asigi Secretary Ojit Sorkhabam Publicity Secretary Rakesh Naurem Finance Secretary Kunjeswar Mangsatabam Joint Secretary Surendra Ningombam Rameshwar Elangbam amadi Group asigi maruoiba member kyana saryakhi khongsat aduga mari leinana Group asigi Secretary Ojit Sorkhabam na phongdokibada social media na ngasidi malemasi amat oina Nakshinale kanaguma miyama imungmagi awabagi wari pausing social media gi kuthangnagi kutakta uba phangli aikoina asigumba awaba wari thawdok hek thengnaba matamda yumda leina isagi phone dagi kutakta angama mateng pangnaba yaraba matamni asigumba mateng pangnaba gi wakhalona si aikoi kudimakta leminaragadi punna hingminabagi wantuk leigani bangna makhatan hai sarangthem Amarjit ki imung si mahna nomagi aphanga thabak suraga yum asi punabani Maki pikliba masa aniga loinabiga makhoi marita leijabi muni hauzik thokliba lana sigi sething mayung nariba Amarjit na hingnabagi damak Imphal gi Porompat ki area amada yum kuppagi thabak tawbada yum thaktagi taraktuna lebak thiba thawdu wasi thokibani maki operation ama loikre major operation ama wali adu shield gi awaba mayunabadagi waliba operation adu tawbangamdana leiri haibigi pau tabadagi LMG na ngasi lupa lising taragi tengbang ngasi pangjaban haki atopa pawmana capping and land lighting gi thoram pangtukre School of ANM FHW Imphal Health Services Government of Manipur gi train tawriba kunga taruk suba base ki nursing mahairoi kunga tret ki capping and lamp lighting and audit taking ceremony 2024 ngasi lamphel leiba Ima Hall Pangtokre. Thauramadu Dr. Jamuna Devi, Register Manipur Nursing Council,
T.H. Sunita Devi, Deputy Director, Nursing Imphal Services, Government of Manipur, Dr. Y. Yaiwang Konthauzam, M.O. In Charge Khumbong CAC, Imphal West, Thanauzam Chauba Leima, Principal In Charge School of A.N.M. FHW Imphal Health Services, Government of Manipur Singbana Mathangsina, Chief Guest, President Amadi Guest of Honor Sing Oina, Lampaki, Pampaki, Lighting Oiduna, Capping Ceremony Pangtoki, Thauramduda, Family Health Worker Mahiri Singna, Kutta Maira Paiduna, Wasak Loki Bagalunana, Makhoina, Nurse Ama Oiraba Matung, Katok Bagalunana, Anaba Kiagi Mating, Pangada Vasingadugi Matanga, Daiski members in the Wapham Gas Tanki. Atopa Paumana, Lami Singna Pauti Amadi Harna Singba Pinaba Apple Torokli, Ingen Tayok Shilapagaloina Low Shingubaga Marilenaba Paudi, Maru Marang Amadi Harna Singba Marangkaina, Pangan Minava Universal Farmers Organization, Kangaboki Secretary, Moirang Tem, Munal Singana Tadorak Pasir Aman Apple Torokli, Sholas Namakatana, Agriculture Department Yumadi Lenaba Authority Singi Puning Sing Shiladana, Oirakli Ishing Isao Shinamara Moiraga, Lomi Singna, Laubada, Sangdava Yadraba, Matotaba Pulam Sing Havidi, Paudi, Maru Marang Amadi Harna Sing Yauna, Matamsana, Panglaroidra Havigi Mi Pipe Lady, Maramaduna Low Singuga Mari Lenaba Pulam Sing, Matamsana Pangan Binava, Langaki Puning Sing Shlakli. Lushilak Puna Tentak Patopa Paumana, Elisana Medal Lorak the Nungai Befundoraki, Hockey Bazun Kungatret Kitagi, Kuntra Pava Hariangi, Punchakula the Pantoki by Humfugom Doishuba National Inter Senior Athletics Championship 2024 da Dex Throw Masanada, Tawal Atopum Kuno Digi Oinam, Elisana, meter 52.09 Langduna, bronze medal Lorak for the Tawal District, MSR Athletics Association Nungai Befundoraki. Ado hausko ina di miyang pause sumatanga sa lushin jarage maso miyang puna na update nga mina sa national sige may kiri gimiyang ifam na makata na tamzari.